ꯑꯩꯈꯣꯏ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ, ꯂꯥꯏꯛ ꯅꯝꯕꯤꯔꯝꯃꯨ ꯑꯃꯗꯤ ꯕꯦꯜ ꯑꯥꯏꯀꯣꯟꯗꯁꯨ ꯅꯝꯕꯤꯔꯝꯃꯨ꯫ ꯋꯥꯔꯤ ꯑꯁꯤ ꯂꯩꯀꯥꯏꯒꯤ ꯏꯆꯜ ꯑꯅꯤꯈꯛꯇ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯑꯃꯈꯛꯅꯤ꯫ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯒꯁꯨ ꯃꯌꯥꯝꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯅ ꯑꯍꯥꯟꯕꯃꯛꯇꯗ ꯍꯥꯏꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯍꯧꯖꯔꯛꯑꯒꯦ, ꯂꯣꯏꯕ ꯐꯥꯎꯕ ꯇꯥꯕꯤꯌꯨ꯫ ꯊꯣꯏ ꯑꯃꯗꯤ ꯄꯤꯅꯨ, ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯁꯥꯒꯩ ꯄꯨꯟꯕꯇ ꯅꯠꯇꯅ ꯃꯆꯤꯟ ꯃꯅꯥꯎꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯀ꯭ꯂꯥꯁ 10 ꯂꯣꯏꯔꯕ ꯃꯇꯨꯡ 11-12 ꯇꯝꯅꯕꯒꯤꯗꯃꯛꯇ ꯏꯝꯐꯥꯜꯒꯤ ꯁ꯭ꯀꯨꯜ ꯑꯃꯗ ꯇꯝꯕꯗ ꯇꯥꯔꯝꯃꯤ꯫ ꯃꯃꯥ ꯃꯄꯥꯁꯤꯡꯗꯨꯅꯗꯤ ꯂꯥꯞꯅ ꯇꯝꯕꯗꯨ ꯌꯥꯖꯔꯝꯗꯦ꯫ ꯊꯣꯏ ꯑꯃꯗꯤ ꯄꯤꯅꯨꯅ ꯁ꯭ꯀꯨꯜ ꯑꯗꯨꯗ ꯇꯝꯅꯤꯡꯕ ꯃꯑꯣꯡ ꯑꯗꯨ ꯎꯕꯗ ꯃꯃꯥ ꯃꯄꯥꯁꯤꯡꯗꯨꯅ ꯅꯨꯡꯉꯥꯏꯃꯟꯗ꯭ꯔꯗꯨꯅ ꯇꯝꯖꯔꯁꯅꯨ ꯍꯥꯏꯗꯨꯅ ꯁ꯭ꯀꯨꯜ ꯑꯗꯨꯗ ꯑꯗꯨꯃꯛ ꯇꯝꯍꯜꯂꯝꯃꯤ꯫ ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯕꯣꯔꯗꯤꯡ ꯑꯗꯨꯗ ꯂꯩꯅꯕ ꯍꯪꯂꯨꯕ ꯃꯇꯝꯗꯗꯤ ꯄꯩꯁꯥ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯃꯥ ꯃꯄꯥꯈꯩꯅ ꯄꯩꯁꯥ ꯑꯁꯤ ꯌꯥꯝꯃꯜꯂꯦ ꯍꯥꯏꯔꯗꯨꯅ ꯔꯦꯟꯠ ꯑꯃꯗ ꯂꯩꯅꯕ ꯑꯣꯏꯅ ꯊꯤꯔꯝꯃꯤ꯫ ꯌꯥꯝꯅ ꯈꯨꯗꯣꯡꯆꯥꯕ ꯍꯥꯏꯒꯗ꯭ꯔꯥ, ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯔꯦꯟꯠ ꯑꯃ ꯐꯪꯖꯔꯦ꯫ ꯁ꯭ꯀꯨꯜ ꯑꯗꯨꯒꯁꯨ ꯄꯪꯂꯥꯞ ꯂꯥꯞꯇꯕ, ꯂꯝꯕꯤ ꯂꯝꯗꯥꯡꯁꯨ ꯌꯥꯝꯅ ꯅꯥꯇꯩ ꯆꯥꯕ ꯃꯐꯝ ꯖꯒꯥ ꯑꯃ ꯐꯪꯂꯕꯗꯨꯗꯗꯤ ꯃꯆꯥꯅꯨꯄꯤ ꯑꯅꯤ ꯑꯗꯨ ꯅꯨꯃꯤꯠ ꯑꯐꯕ ꯑꯃ ꯌꯦꯡꯂꯒ ꯔꯦꯟꯠ ꯑꯗꯨꯗ ꯊꯤꯟꯕꯤꯔꯝꯃꯤ꯫ ꯊꯣꯏ ꯑꯁꯤ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯃꯄꯤ ꯈꯔ ꯅꯧꯕꯅ ꯃꯃꯥ ꯃꯄꯥꯁꯤꯡꯗꯨ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯀꯞꯆꯔꯝꯃꯤ꯫ ꯄꯤꯅꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯑꯩꯈꯣꯏꯕꯨ ꯃꯐꯝ ꯑꯁꯤꯗ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯒꯗ꯭ꯔꯣ? ꯅꯪꯅ ꯀꯞꯂꯤꯕꯗꯨꯕꯨ ꯐꯥꯔꯒ ꯂꯥꯏꯔꯤꯛ ꯇꯝꯍꯟꯕꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ꯫ ꯉꯁꯤꯇꯁꯨ ꯂꯥꯛꯑꯦ꯫ ꯊꯪꯅꯔꯤꯕ ꯃꯤꯁꯤꯡ ꯑꯁꯤꯅ ꯇꯥꯈ꯭ꯔꯒ ꯑꯩꯈꯣꯏꯕꯨ ꯀꯔꯤꯅꯤ ꯍꯥꯏꯈꯤꯗꯒꯦ? ꯏꯀꯥꯏꯗ꯭ꯔꯣ ꯅꯃꯥꯏꯗꯣ? ꯀꯞꯄꯅꯨ ꯇꯣꯛꯑꯣ, ꯑꯉꯥꯡ ꯃꯆꯥꯁꯨ ꯅꯠꯇꯕꯗ꯫" ꯑꯁꯨꯝꯅ ꯄꯤꯅꯨꯒꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯊꯣꯏ ꯑꯗꯨ ꯀꯞꯄ ꯇꯣꯛꯂꯝꯃꯤ꯫ ꯃꯕꯥꯅꯤꯅ ꯄꯣꯔꯛꯂꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯃꯐꯝ ꯆꯥꯅ ꯆꯥꯅ ꯊꯝꯂꯗꯨꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯗꯨꯅ ꯂꯩꯔꯤꯉꯩ ꯆꯩꯔꯛ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯔꯦꯟꯠ ꯑꯗꯨꯒꯤ ꯃꯄꯨ ꯑꯣꯏꯔꯤꯕ ꯀꯀꯥ ꯑꯗꯨ ꯀꯥꯔꯛꯇꯨꯅ ꯃꯈꯣꯏ ꯑꯗꯨꯗ ꯂꯩꯃꯤꯟꯅꯔꯤꯕ ꯃꯆꯦ ꯑꯃꯗ ꯑꯁꯨꯝꯅ ꯁꯤꯟꯅꯔꯝꯃꯤ꯫ ꯃꯆꯦ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯡ ꯑꯁꯤ ꯗꯨꯀꯥꯟ, ꯂꯝꯕꯤ ꯊꯣꯡ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯁ꯭ꯀꯨꯜꯅꯆꯤꯡꯕ ꯇꯥꯛꯄꯤꯔꯨꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯀꯀꯥꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯃꯆꯦ ꯑꯗꯨꯅ ꯊꯣꯏ ꯑꯃꯗꯤ ꯄꯤꯅꯨ ꯑꯗꯨꯕꯨ ꯄꯨꯊꯣꯛꯄꯤꯔꯗꯨꯅ ꯂꯝꯕꯤ ꯑꯃꯗꯤ ꯗꯨꯀꯥꯟꯅꯆꯤꯡꯕ ꯁ꯭ꯀꯨꯜꯁꯤꯡ ꯇꯥꯛꯄꯤꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯇꯥꯛꯂꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯖꯜꯂꯛꯏ꯫ ꯂꯥꯛꯄꯇ ꯉꯥꯏꯔꯤꯕ ꯑꯣꯏꯕꯅ ꯊꯣꯏ ꯑꯃꯗꯤ ꯄꯤꯅꯨ ꯑꯗꯨ ꯂꯩꯔꯤꯕ ꯃꯆꯦ ꯃꯆꯟꯁꯤꯡ ꯑꯗꯨꯒ ꯀꯣꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯁꯨꯝ ꯂꯩꯔꯛꯄꯗꯒꯤ ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯒꯤ ꯇꯥꯏꯞꯇ ꯂꯩꯃꯤꯟꯅꯕ ꯍꯧꯔꯛꯏ꯫ ꯃꯐꯝ ꯑꯗꯨꯗ ꯂꯩꯃꯤꯟꯅꯔꯤꯕ ꯃꯆꯦ ꯃꯆꯜꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ, ꯄꯨꯛꯆꯦꯟ ꯈꯣꯏꯖꯦꯟ ꯇꯤꯟꯅꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯇꯝ ꯈꯔ ꯂꯩꯔꯕ ꯃꯇꯨꯡ ꯀ꯭ꯂꯥꯁ 11ꯁꯨ ꯂꯣꯏꯔꯦ꯫ 12 ꯀꯥꯔꯛꯄ ꯆꯍꯤ ꯑꯗꯨꯅꯤ꯫ ꯊꯣꯏ ꯈꯣꯏꯅ ꯂꯩꯔꯤꯕ ꯔꯦꯟꯠ ꯑꯁꯤ ꯗꯣꯂꯥꯟ ꯃꯊꯛ ꯃꯈꯥ ꯁꯥꯏ꯫ ꯃꯈꯥ ꯑꯁꯤꯗꯅ ꯀꯀꯥ ꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡ ꯂꯩꯔꯒ ꯃꯊꯛ ꯑꯁꯤꯗꯅ ꯔꯦꯟꯠ ꯑꯣꯏꯅ ꯁꯥꯟꯕꯅꯤ꯫ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯀꯥ ꯑꯁꯤ 3ꯁꯨꯕ ꯀꯥꯗ ꯑꯣꯏꯔꯝꯃꯤ꯫ ꯄꯔꯦꯡ ꯑꯣꯏꯅ ꯂꯩꯕꯅ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯀꯥ ꯑꯁꯤꯃꯛꯀꯤ ꯃꯌꯣꯛꯅꯕꯗ ꯁ꯭ꯇꯦꯌꯔ ꯀꯥꯐꯝ ꯑꯃꯁꯨ ꯊꯜꯂꯝꯃꯤ꯫ ꯅꯣꯡꯃ ꯊꯣꯏꯅ ꯂꯥꯏꯔꯤꯛ ꯄꯥꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯃꯛꯇꯗ ꯃꯥꯅ ꯇꯦꯕꯜꯗ ꯂꯥꯏꯔꯤꯛ ꯑꯗꯨ ꯅꯣꯟꯊꯔꯒ ꯄꯥꯔꯒ ꯅꯣꯟꯈꯠꯂꯛꯄ ꯃꯇꯝꯗ ꯄꯨꯡꯉꯧ ꯉꯧꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯈꯪꯗꯨꯅ ꯂꯧꯖꯩ꯫ ꯑꯗꯨꯕꯨ ꯃꯇꯝ ꯑꯗꯨꯗ ꯂꯦꯞꯄꯝꯂꯤꯕ ꯃꯤꯁꯛ ꯑꯗꯨꯗꯤ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯃꯈꯣꯏꯒꯤ ꯔꯦꯟꯠ ꯑꯗꯨꯒꯤ ꯃꯄꯨ ꯀꯀꯥ ꯑꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯀꯀꯥꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯑꯉꯥꯎꯕꯤ, ꯑꯩꯅꯤꯅꯦ, ꯀꯔꯤꯒꯤ ꯈꯪꯂꯤꯕꯅꯣ?" ꯊꯣꯏꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯃꯩꯒ ꯃꯝꯃꯦ, ꯐꯤꯔꯣꯜ ꯃꯆꯨ ꯑꯇꯩ ꯁꯦꯠꯂꯛꯄꯁꯨ ꯅꯠꯇꯦ, ꯄꯨꯡꯉꯧ ꯉꯧꯕ ꯉꯛꯇ." ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯀꯀꯥ ꯑꯃꯗꯤ ꯊꯣꯏ ꯑꯗꯨ ꯅꯣꯛꯃꯤꯟꯅꯩ꯫ ꯃꯈꯣꯏꯒꯤ ꯀꯀꯥ ꯑꯁꯤ ꯅꯣꯡꯃꯒꯤ ꯑꯉꯥꯡꯁꯤꯡ ꯑꯁꯤ ꯂꯥꯏꯔꯤꯛ ꯄꯥꯔꯤꯕꯔꯥ ꯀꯔꯤ ꯇꯧꯔꯤꯕꯒꯦ ꯍꯥꯏꯗꯨꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯣꯡꯃꯒꯤ ꯑꯃꯨꯛꯈꯛꯇꯪ ꯑꯣꯏꯔꯕꯁꯨ ꯆꯦꯛ ꯇꯧꯕ ꯀꯥꯔꯛꯏ꯫ ꯃꯈꯣꯏꯒꯤ ꯀꯀꯥ ꯑꯁꯤꯅ ꯆꯦꯛ ꯇꯧꯕ ꯀꯥꯔꯛꯄ ꯃꯇꯝꯗ ꯁ꯭ꯇꯦꯌꯔ ꯑꯁꯤ ꯎꯄꯥꯛꯅ ꯁꯥꯖꯔꯕꯁꯨ ꯃꯈꯣꯟ ꯀꯔꯤꯃꯠꯇ ꯊꯣꯛꯍꯜꯂꯝꯗꯦ꯫ ꯃꯤ ꯑꯃ ꯂꯥꯛꯑꯦ ꯍꯥꯏꯕ ꯐꯥꯎꯕ ꯈꯪꯍꯜꯂꯝꯗꯦ꯫ ꯃꯔꯝꯗꯤ ꯀꯀꯥ ꯂꯥꯛꯑꯦ ꯍꯥꯏꯕ ꯈꯪꯈ꯭ꯔꯕꯗꯤ ꯂꯣꯏꯅꯃꯛ ꯂꯥꯏꯔꯤꯛ ꯇꯧꯁꯟꯅꯗꯅ ꯄꯥꯔꯒ ꯂꯩꯒꯗꯧꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯀꯀꯥ ꯑꯁꯤꯅ ꯀꯥꯔꯛꯄ ꯃꯇꯝꯗ ꯃꯥ ꯂꯥꯛꯑꯦ ꯍꯥꯏꯕꯁꯦ ꯀꯅꯥ ꯑꯃꯠꯇ ꯈꯪꯍꯟꯗꯕꯤꯗ ꯇꯨꯃꯤꯟꯅ ꯑꯌꯥꯝꯕ ꯃꯇꯝꯗ ꯀꯥꯏ꯫ ꯅꯣꯡꯃꯁꯨ ꯊꯣꯏ ꯑꯃꯗꯤ ꯄꯤꯅꯨ ꯃꯕꯥꯅꯤ ꯂꯥꯏꯔꯤꯛ ꯄꯥꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯃꯛꯇꯗ ꯈꯪꯍꯧꯗꯅ ꯃꯩ ꯃꯨꯠꯈꯤ꯫ ꯃꯤ ꯃꯌꯥꯝꯗꯨꯅ ꯂꯩꯔꯤꯕ ꯀꯥ ꯈꯨꯗꯤꯡꯃꯛ ꯑꯗꯨ
ꯕꯂꯞ ꯊꯥꯟꯕꯗꯤ ꯉꯝꯗꯕꯅꯤꯅ LED ꯕ꯭ꯂꯞ ꯃꯆꯥ ꯑꯃꯃꯝ ꯈꯛꯇꯤ ꯄꯤꯔꯝꯃꯤ꯫ ꯊꯥꯜꯂꯤꯕ ꯕ꯭ꯂꯞ ꯃꯆꯥ ꯑꯗꯨꯅ ꯂꯥꯏꯔꯤꯛ ꯄꯥꯕꯗꯗꯤ ꯈꯔ ꯋꯥꯅ ꯊꯣꯛꯂꯝꯃꯤ꯫ ꯇꯧꯕꯇꯕꯨ ꯄꯣꯠ ꯆꯩ ꯊꯝꯐꯝ, ꯀꯔꯥꯏꯗ ꯄꯣꯠ ꯆꯩ ꯊꯝꯃꯤ ꯈꯣꯠꯂꯤ, ꯆꯥꯛ ꯊꯣꯡꯕꯃꯛꯇꯤ ꯌꯥꯔꯝꯃꯤ꯫ ꯂꯥꯏꯔꯤꯛ ꯄꯥꯕꯒꯤ ꯑꯣꯏꯅꯗꯤ ꯈꯔ ꯋꯥꯅ ꯊꯣꯛꯂꯝꯃꯤ꯫ ꯇꯧꯕꯇꯕꯨ ꯊꯣꯏ ꯑꯃꯗꯤ ꯄꯤꯅꯨ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯀ꯭ꯂꯥꯁ ꯇꯦꯁ ꯂꯩ ꯍꯥꯏꯕꯒꯤ ꯂꯥꯏꯔꯤꯛ ꯄꯥꯗꯨꯅ ꯂꯩ꯫ ꯃꯕꯥꯅꯤꯅ ꯂꯥꯏꯔꯤꯛ ꯉꯥꯏꯍꯥꯛ ꯄꯥꯔꯒ ꯅꯣꯟꯈꯠꯂꯛꯄ ꯃꯇꯝꯗ ꯀꯥ ꯑꯗꯨꯒꯤ ꯏꯔꯣꯏ ꯂꯣꯏꯕꯗ ꯉꯧꯔꯣꯛ ꯉꯧꯅ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯕ ꯃꯕꯥꯅꯤꯅ ꯎꯔꯝꯃꯤ꯫ ꯃꯕꯥꯅꯤꯅ ꯈꯜꯂꯤ, ꯃꯈꯣꯏꯒꯤ ꯀꯀꯥ ꯑꯗꯨ ꯐꯤ ꯑꯉꯧꯕ ꯁꯦꯠꯂꯒ ꯍꯦꯛ ꯍꯦꯛ ꯂꯦꯞꯇꯨꯅ ꯂꯩꯕ ꯑꯗꯨ ꯅꯤꯡꯁꯤꯡꯉꯛꯑꯗꯨꯅ ꯃꯈꯣꯏꯒꯤ ꯀꯀꯥ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯃꯕꯥꯅꯤꯅ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗꯗꯤ ꯃꯈꯣꯏꯒꯤ ꯀꯀꯥ ꯑꯗꯨꯁꯨ ꯑꯃꯨꯛ ꯀꯥꯔꯛꯏ꯫ ꯃꯕꯥꯅꯤꯅ ꯉꯁꯥꯏ ꯎꯈ꯭ꯔꯤꯕ ꯑꯗꯨꯅ ꯀꯅꯥꯅꯣ, ꯀꯀꯥꯗꯤ ꯍꯧꯖꯤꯛꯇꯃꯛ ꯀꯥꯔꯛꯏꯁꯤꯕꯨ ꯈꯜꯂꯗꯨꯅ ꯃꯈꯣꯏ ꯑꯅꯤꯃꯛ ꯌꯦꯡꯅꯔꯗꯨꯅ ꯈꯔꯗꯤ ꯀꯤꯕ ꯐꯥꯎꯔꯝꯃꯤ ꯅꯨꯃꯤꯠ ꯑꯗꯨ꯫ ꯃꯈꯣꯏꯒꯤ ꯀꯀꯥ ꯑꯗꯨꯁꯨ ꯑꯁꯨꯝ ꯀꯥꯈꯠꯂꯛꯄꯅ ꯊꯣꯏ ꯑꯃꯗꯤ ꯄꯤꯅꯨꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨ ꯌꯧꯁꯜꯂꯛꯏ꯫ ꯊꯣꯏ ꯑꯃꯗꯤ ꯄꯤꯅꯨꯅ ꯃꯈꯣꯏꯒꯤ ꯀꯀꯥ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯀꯀꯥ, ꯅꯪꯁꯦ ꯉꯁꯤꯗꯤ 2 ꯁꯨꯔꯦ꯫ ꯃꯈꯣꯏꯒꯤ ꯀꯀꯥ ꯑꯗꯨꯅ, "ꯀꯔꯤꯅꯣ 2 ꯁꯨꯔꯦ ꯍꯥꯏꯕꯕꯨ?" ꯊꯣꯏꯅ ꯐꯥꯒꯤ ꯇꯧꯔꯗꯨꯅ, "ꯀꯀꯥ, ꯅꯪ ꯀꯥꯔꯛꯇ꯭ꯔꯤꯀꯥꯟ ꯃꯃꯥꯡꯗ ꯀꯀꯥ ꯑꯃꯁꯨ ꯀꯥꯔꯛꯑꯒ ꯑꯁꯤꯗ ꯂꯦꯞꯄꯒ ꯂꯩꯕꯅꯤ." ꯑꯁꯨꯝꯅ ꯐꯥꯒꯤ ꯇꯧꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯀꯀꯥ ꯑꯗꯨꯁꯨ ꯃꯃꯤꯠ ꯃꯅꯥ ꯑꯗꯨ ꯀꯣꯏꯔꯛ ꯌꯦꯡꯉꯗꯨꯅ, "ꯅꯕꯥꯅꯤꯅ ꯍꯦꯛ ꯉꯥꯡꯊꯣꯔꯛꯄ ꯋꯥ ꯑꯁꯤꯗꯤꯕ" ꯍꯥꯏꯔꯗꯨꯅ ꯑꯇꯣꯞꯄ ꯀꯥꯁꯤꯡ ꯑꯗꯨꯕꯨ ꯆꯦꯛ ꯇꯧꯅꯕ ꯆꯠꯈꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯀꯀꯥ ꯑꯗꯨꯕꯨ ꯐꯥꯒꯤ ꯇꯧꯔꯒ ꯂꯩꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯉꯁꯥꯏ ꯂꯦꯞꯇꯨꯅ ꯂꯩꯈꯤꯕ ꯑꯉꯧꯕ ꯄꯣꯠꯁꯛ ꯑꯗꯨ ꯑꯗꯨꯃꯛ ꯂꯦꯞꯇꯨꯅ ꯂꯩ꯫ ꯑꯗꯨꯗꯒꯤ ꯃꯈꯣꯏ ꯑꯅꯤꯅ ꯀꯤꯔꯗꯨꯅ ꯌꯥꯝ ꯀꯟꯅ ꯂꯥꯎꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯀꯥ ꯑꯗꯨꯗ ꯂꯩꯃꯤꯟꯅꯔꯤꯕ ꯃꯆꯦ ꯃꯆꯜꯁꯤꯡ ꯑꯗꯨ ꯆꯪꯂꯛꯇꯨꯅ ꯀꯔꯤ ꯇꯧꯔꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯑꯩꯈꯣꯏꯅ ꯂꯥꯏꯔꯤꯛ ꯄꯥꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯀꯥ ꯑꯔꯣꯏꯕꯒꯤ ꯑꯁꯤꯗ ꯐꯤ ꯑꯉꯧꯕ ꯁꯦꯠꯄ, ꯀꯔꯤꯅꯣ ꯈꯪꯗꯕ ꯃꯤ ꯃꯥꯟꯕ ꯄꯣꯠꯁꯛ ꯑꯃ ꯂꯦꯞꯇꯨꯅ ꯂꯩ꯫ ꯑꯩꯈꯣꯏꯅ ꯈꯟꯕꯗꯅ ꯀꯀꯥꯅꯦ ꯍꯥꯏꯅ ꯈꯜꯂꯨꯕꯅꯤ, ꯑꯗꯨꯕꯨ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗꯗꯤ ꯀꯀꯥꯗꯨ ꯑꯃꯨꯛ ꯀꯥꯔꯛꯏ꯫ ꯑꯩꯈꯣꯏꯅ ꯀꯀꯥꯗ ꯐꯥꯒꯤ ꯇꯧꯔꯕ ꯃꯇꯨꯡꯗꯁꯨ ꯀꯀꯥ ꯑꯗꯨꯗꯤ ꯆꯠꯈ꯭ꯔꯦ, ꯑꯗꯨꯕꯨ ꯂꯦꯞꯂꯤꯕ ꯄꯣꯠꯁꯛ ꯑꯉꯧꯕ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯅꯥꯛꯇ ꯅꯛꯁꯜꯂꯒ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯀꯤꯗꯨꯅ ꯂꯥꯎꯔꯛꯏꯕꯅꯤ." ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯃꯕꯥꯅꯤꯒꯤ ꯋꯥꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯂꯩꯃꯤꯟꯅꯔꯤꯕ ꯃꯆꯦ ꯃꯆꯜꯁꯤꯡ ꯑꯗꯨꯁꯨ ꯈꯔ ꯀꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ "ꯅꯍꯥꯟꯈꯩ ꯑꯩꯈꯣꯏꯅ ꯂꯩꯔꯛꯄꯗ ꯑꯁꯤꯒꯨꯝꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯑꯃꯨꯛꯇꯁꯨ ꯊꯦꯡꯅꯗ꯭ꯔꯤ꯫ ꯅꯕꯥꯅꯤꯗꯅ ꯉꯁꯤ ꯃꯇꯧ ꯀꯔꯝꯅ ꯊꯦꯡꯅꯔꯤꯕꯅꯣ?" ꯍꯥꯏꯗꯨꯅ ꯑꯁꯨꯝ ꯇꯧꯗꯅ ꯃꯇꯝ ꯈꯔ ꯂꯩꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯔꯦꯟꯠ ꯑꯗꯨꯒ ꯌꯨꯝꯊꯪꯅꯅ ꯂꯩꯔꯤꯕ ꯏꯃꯨꯡ ꯑꯗꯨ ꯌꯥꯝꯅ ꯇꯣꯏꯅ ꯈꯠꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯏꯃꯨꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯧ ꯑꯗꯨ ꯏꯇꯠ ꯇꯠꯇꯅ ꯀꯞꯄꯝꯃꯤ, ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯈꯥꯛꯇꯅ꯫ ꯃꯍꯥꯛꯅ ꯀꯞꯂꯛꯄ ꯑꯁꯤ ꯅꯨꯃꯤꯗꯥꯡꯗꯁꯨ ꯁꯨꯝ ꯀꯞꯂꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯊꯣꯏ ꯑꯃꯗꯤ ꯄꯤꯅꯨ ꯃꯈꯣꯏ ꯑꯅꯤꯅ ꯀꯨꯞꯁꯨ ꯆꯥꯁꯦ ꯍꯥꯏꯅ ꯍꯧꯔꯗꯨꯅ ꯃꯆꯦ ꯃꯆꯜꯁꯤꯡ ꯑꯗꯨꯒ ꯄꯨꯟꯅ ꯀꯨꯞꯁꯨ ꯆꯥꯔꯝꯃꯤ꯫ ꯅꯨꯡꯊꯤꯜꯗꯒꯤ ꯆꯥꯔꯛꯄ ꯀꯨꯞꯁꯨ ꯑꯗꯨ ꯂꯣꯏꯕ ꯉꯝꯗꯗꯨꯅ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯌꯧꯁꯜꯂꯛꯄ ꯐꯥꯎꯕ ꯆꯥꯔꯝꯃꯤ꯫ ꯀꯨꯞꯁꯨ ꯆꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯄꯨꯛ ꯊꯜꯂꯦ ꯍꯥꯏꯕꯗꯒꯤ ꯅꯨꯃꯤꯠꯇꯨꯃꯗꯤ ꯆꯥꯛ ꯊꯣꯡꯗꯕꯤꯗ ꯇꯨꯝꯅꯈ꯭ꯔꯦ꯫ ꯊꯣꯏ ꯑꯍꯤꯡ ꯇꯥꯡꯂꯧ ꯌꯧꯁꯜꯂꯛꯂꯕ ꯃꯇꯝꯗ ꯃꯕꯨꯛ ꯆꯥꯛꯄ ꯍꯧꯔꯛꯏ꯫ ꯃꯍꯥꯛꯅ ꯐꯃꯨꯡꯗꯒꯤ ꯀꯨꯝꯂꯒ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯃꯗ ꯒ꯭ꯂꯨꯀꯣꯁ ꯈꯔ ꯊꯤꯠꯂꯝꯃꯤ ꯑꯃꯗꯤ ꯃꯩꯈꯦꯠ ꯈꯦꯠꯂꯕ ꯃꯇꯨꯡꯗ ꯏꯁꯤꯡ ꯑꯗꯨꯗ ꯂꯨꯞꯁꯜꯂꯒ ꯊꯛꯄ ꯐꯩ ꯍꯥꯏꯕꯗꯨ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯊꯛꯀꯦ ꯍꯥꯏꯅ ꯇꯧꯔꯤꯉꯩ ꯆꯩꯔꯛ ꯑꯗꯨꯗ ꯅꯨꯄꯤ ꯑꯃ ꯀꯞꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ꯫ ꯀꯞꯂꯤꯕ ꯅꯨꯄꯤ ꯑꯗꯨ ꯃꯈꯣꯏꯒꯤ ꯌꯨꯝꯊꯪꯅꯕꯗ ꯂꯩꯔꯤꯕ ꯃꯧ ꯑꯗꯨꯔ ꯍꯥꯏꯅ ꯈꯟꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩꯔꯝꯕꯅꯤ, ꯑꯗꯨꯕꯨ ꯃꯈꯣꯜ ꯑꯗꯨ ꯑꯁꯨꯝ ꯈꯦꯠꯅꯔꯛꯏ꯫ ꯀꯞꯄꯤꯔ ꯅꯣꯛꯂꯤꯔ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯕ ꯃꯈꯣꯜ, ꯑꯀꯤꯕ ꯑꯃꯁꯨ ꯐꯥꯎꯔꯛꯑꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝ ꯇꯥꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯀꯤꯔꯗꯨꯅ ꯐꯃꯨꯡꯗ ꯐꯟ ꯆꯣꯡꯈꯠꯂꯒ ꯐꯝꯗꯨꯅ ꯂꯩ꯫ ꯃꯈꯣꯏꯒ ꯊꯪꯅꯔꯤꯕ ꯀꯥ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯆꯦꯁꯤꯡ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯊꯣꯏ, ꯀꯞꯂꯤꯕ ꯃꯈꯣꯜ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯃꯤ ꯀꯞꯄ ꯃꯥꯟꯁꯜꯂꯛꯇꯔꯦ ꯑꯁꯤꯗꯤ꯫ ꯑꯩ ꯏꯊꯟꯇ ꯇꯨꯝꯕꯁꯨ ꯀꯤꯖꯩ꯫ ꯅꯣꯏ 2 ꯁꯨꯏ, ꯀꯅꯥꯅꯣꯝꯃ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯥꯛꯑꯣ, ꯇꯨꯝꯃꯤꯟꯅꯁꯤ." ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ꯫ ꯃꯆꯦ ꯑꯗꯨꯒꯤ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯊꯣꯏꯅ ꯑꯁꯨꯝꯅ ꯈꯨꯝꯂꯝꯃꯤ, "ꯑꯩꯅ ꯀꯥ ꯑꯁꯤ ꯊꯣꯡ ꯍꯥꯡꯇꯣꯛꯂꯒ ꯏꯆꯦꯒꯤ ꯃꯅꯥꯛ ꯇꯥꯅ ꯂꯥꯛꯄ ꯃꯇꯝꯗ ꯑꯩ ꯁꯤꯕꯅ ꯍꯥꯟꯅ ꯍꯥꯜꯂꯅꯤ꯫ ꯑꯩꯁꯨ ꯀꯤꯕꯅ ꯌꯥꯗ꯭ꯔꯦ꯫ ꯂꯥꯛꯀꯦ ꯍꯥꯏꯔꯗꯤ ꯏꯆꯦ ꯑꯣꯏꯅ ꯂꯥꯛꯑꯣ, ꯊꯣꯡ ꯍꯥꯡꯇꯣꯛꯑꯒ ꯉꯥꯏꯔꯒꯦ꯫ ꯑꯩ ꯂꯥꯛꯄꯗꯤ ꯀꯤꯖꯩ." ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯊꯣꯏ ꯑꯃꯗꯤ ꯄꯤꯅꯨ ꯃꯕꯥꯅꯤ ꯈꯛꯇ ꯅꯠꯇꯅ ꯀꯞꯄ ꯃꯈꯣꯟ ꯇꯥꯔꯤꯕ ꯃꯆꯦꯁꯤꯡ ꯑꯗꯨꯁꯨ ꯇꯨꯝꯕ ꯌꯥꯗ꯭ꯔꯗꯨꯅ ꯀꯤꯅ ꯈꯥꯡꯖꯔꯝꯃꯤ ꯑꯍꯤꯡ ꯑꯗꯨꯃ꯫
ꯅꯣꯡ ꯉꯥꯜꯂꯕ ꯃꯇꯨꯡ ꯃꯈꯣꯏꯒꯤ ꯔꯦꯟꯇꯨꯗ ꯂꯩꯔꯤꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯋꯥꯔꯤ ꯑꯁꯨꯝꯅ ꯁꯥꯟꯅꯔꯝꯃꯤ꯫ ꯑꯍꯤꯡ ꯅꯣꯡꯖꯥꯏꯗ ꯑꯩꯗꯤ ꯀꯞꯄ ꯇꯥꯏ, ꯑꯍꯤꯡ ꯅꯣꯡꯖꯥꯏꯗ ꯑꯉꯥꯡ ꯊꯣꯛꯄ ꯎꯏ, ꯑꯁꯨꯝꯅ ꯃꯊꯪ ꯁꯥꯟꯅꯔꯛꯄꯅ ꯊꯣꯏ ꯑꯗꯨ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡ ꯑꯗꯨꯁꯨ ꯃꯈꯣꯡ ꯍꯥꯝꯅꯤꯡꯂꯛꯄꯗꯒꯤ ꯄꯤꯅꯨ ꯑꯗꯨꯕꯨ ꯍꯧꯗꯣꯛꯇꯕꯤꯗ ꯃꯊꯟ ꯈꯛꯇ ꯀꯨꯝꯂꯒ ꯃꯈꯥꯗ ꯅꯝꯕꯔ 2 ꯇꯧꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯃꯛꯇꯗ ꯃꯈꯣꯏꯒꯤ ꯇꯣꯏꯂꯦꯠ ꯑꯗꯨ ꯂꯝꯕꯤ ꯃꯄꯥꯟ ꯅꯛꯅꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯥꯅ ꯇꯣꯏꯂꯦꯠ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩꯗ ꯃꯄꯥꯟꯗꯒꯤ ꯅꯨꯡ ꯑꯃ ꯊꯣꯝꯂꯛꯄꯒꯤ ꯇꯥꯏꯞꯇ ꯃꯈꯣꯟ ꯊꯣꯛꯂꯛꯏ꯫ ꯑꯃꯨꯛ ꯊꯣꯝꯂꯒ ꯇꯣꯛꯄ ꯅꯠꯇꯦ, ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯊꯣꯝꯂꯛꯄ ꯑꯗꯨꯗꯗꯤ ꯊꯣꯏ ꯑꯗꯨ ꯀꯤꯔꯗꯨꯅ ꯂꯣꯏꯁꯜꯂꯒ ꯀꯥꯒꯦ ꯇꯧꯕ ꯃꯇꯝꯗ ꯅꯨꯃꯤꯗꯥꯡ ꯑꯣꯏꯕꯅꯤꯅ ꯔꯦꯟꯇꯨꯗ ꯂꯩꯔꯤꯕ ꯀꯥꯁꯤꯡ ꯑꯗꯨ ꯂꯣꯏꯅꯃꯛ ꯃꯩ ꯃꯨꯠꯊꯠꯂꯝꯃꯤ꯫ ꯃꯈꯥꯗ ꯂꯩꯔꯤꯕ ꯆꯆꯥꯈꯣꯏꯒꯤ ꯀꯥꯁꯤꯡ ꯑꯗꯨꯁꯨ ꯃꯩ ꯂꯣꯏꯅ ꯃꯨꯠꯊꯠꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯁ꯭ꯇꯤꯌꯔ ꯑꯗꯨꯗ ꯀꯥꯕ ꯀꯤꯔꯗꯨꯅ ꯊꯣꯏꯅ ꯁꯤꯟꯇꯦꯛꯁ ꯂꯩꯔꯤꯕ ꯑꯗꯨꯗ ꯉꯥꯊꯔꯒ ꯐꯝꯂꯒ ꯄꯤꯅꯨꯗ ꯐꯣꯟ ꯇꯧꯒꯦ ꯍꯥꯏꯅ ꯐꯣꯟ ꯑꯗꯨ ꯊꯥꯡꯒꯠꯂꯛꯄꯗ ꯒꯦꯠ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯦꯞꯄꯒꯤ ꯇꯥꯏꯞꯇ ꯈꯣꯡ ꯂꯦꯞꯂꯒ ꯂꯩꯕꯗꯨ ꯎꯔꯛꯏ꯫ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯈꯜꯂꯛꯏ, ꯑꯁꯨꯛ ꯊꯦꯡꯂꯕ ꯃꯇꯝ ꯑꯁꯤꯗ ꯃꯄꯥꯟꯗ ꯀꯅꯥꯕꯨ ꯂꯩꯔꯤꯕꯖꯥꯠꯅꯣ? ꯃꯤ ꯑꯃ ꯂꯩꯕꯗꯧꯅ ꯈꯣꯡ ꯑꯃ ꯎꯔꯤꯁꯤꯕꯨ? ꯑꯁꯨꯝꯅ ꯈꯟꯕꯗꯒꯤ ꯀꯤꯅ ꯌꯥꯝꯅ ꯊꯨꯅ ꯃꯍꯥꯛꯅ ꯄꯤꯅꯨꯗ ꯐꯣꯟ ꯇꯧꯔꯝꯃꯤ꯫ ꯊꯣꯏꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯩ ꯃꯈꯥꯗ ꯂꯩꯔꯦ, ꯀꯥꯔꯛꯄ ꯉꯝꯗ꯭ꯔꯦ, ꯌꯥꯝꯅ ꯀꯤꯖꯔꯦ, ꯅꯪ ꯑꯩ ꯂꯧꯕ ꯑꯃꯨꯛꯇ ꯀꯨꯝꯊꯔꯛꯎꯕ? ꯄꯤꯅꯨ ꯑꯗꯨ ꯊꯣꯏꯒꯤ ꯋꯥꯍꯩꯗꯣ ꯇꯥꯔꯕ ꯃꯇꯨꯡꯗ ꯃꯩ ꯊꯥꯡꯒꯠꯂꯛꯇꯨꯅ ꯁꯠ ꯀꯨꯝꯊꯔꯛꯏ꯫ ꯄꯤꯅꯨꯅ ꯃꯩ ꯊꯥꯡꯒꯠꯂꯛꯄ ꯑꯗꯨꯗꯗꯤ ꯃꯄꯥꯟꯗ ꯂꯦꯞꯂꯝꯂꯤꯕ ꯃꯤꯁꯛ ꯑꯗꯨ ꯎꯈꯤꯗꯔꯦ꯫ ꯊꯣꯏꯅ ꯀꯤꯔꯗꯨꯅ ꯃꯥꯡ ꯊꯥꯅ ꯁꯠ ꯀꯥꯈꯠꯈꯤ꯫ ꯊꯣꯡ ꯑꯗꯨ ꯅꯍꯥꯟ ꯃꯈꯩꯗꯤ ꯂꯣꯟꯁꯜꯂꯒ ꯇꯨꯝꯕꯅꯤ, ꯑꯗꯨꯕꯨ ꯃꯕꯥꯅꯤꯅ ꯂꯩꯔꯤꯕ ꯀꯥꯒꯤ ꯊꯣꯡ ꯑꯗꯨ ꯆꯦꯠꯅ ꯂꯣꯟꯁꯜꯂꯗꯨꯅ ꯀꯥꯡꯊꯣꯟꯗ ꯁꯠ ꯆꯣꯡꯈꯠꯂꯒ ꯐꯝꯃꯤ꯫ ꯊꯣꯏ ꯑꯗꯨ ꯀꯥꯗ ꯆꯪꯖꯔꯛꯑꯦ ꯍꯥꯏꯕꯒꯤ ꯋꯥꯅꯤ, ꯃꯍꯥꯛꯅ ꯎꯈ꯭ꯔꯤꯕ ꯃꯤꯁꯛ ꯑꯗꯨꯅ ꯇꯥꯟꯅꯔꯛꯇꯨꯅ ꯊꯣꯡ ꯑꯗꯨꯕꯨ ꯅꯝꯃꯛꯀꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯊꯣꯡ ꯑꯗꯨꯗ ꯑꯗꯨꯝ ꯌꯦꯡꯗꯨꯅ ꯂꯩꯖꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯅꯨꯃꯤꯠ ꯑꯗꯨꯃꯁꯨ ꯀꯤꯅ ꯍꯧꯈꯤ꯫ ꯅꯣꯡꯉꯥꯜꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯔꯦꯟ ꯑꯗꯨꯒꯤ ꯅꯥꯀꯟꯗ ꯃꯤ ꯃꯩ ꯊꯥꯐꯝ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨ ꯃꯤ ꯑꯃꯁꯨ ꯁꯤꯔꯝꯃꯤ꯫ ꯃꯤ ꯃꯩ ꯊꯥꯕꯒꯤ ꯃꯈꯣꯟ ꯃꯅꯝ ꯃꯈꯣꯏꯒꯤ ꯂꯩꯔꯤꯕ ꯔꯦꯟ ꯑꯗꯨꯒ ꯄꯪꯂꯥꯞꯇꯕ ꯑꯣꯏꯕꯅ ꯂꯣꯏꯅ ꯃꯈꯣꯟ ꯃꯋꯥ ꯇꯥꯕ ꯍꯥꯏꯕꯗꯨꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯈꯜꯂꯤ, ꯀꯤꯗꯨꯅ ꯂꯩꯔꯤꯉꯩ ꯀꯥꯟ ꯑꯁꯤꯗ ꯃꯤꯁꯨ ꯑꯃꯨꯛ ꯁꯤꯖꯜꯂꯛꯑꯦ, ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗꯤ ꯑꯃꯨꯛ ꯀꯤꯕꯅ ꯂꯣꯏꯔꯅꯤ, ꯑꯗꯨꯅ ꯃꯤ ꯑꯅꯤꯗ ꯇꯨꯝꯃꯔꯣꯏꯁꯤ, ꯈꯔ ꯌꯥꯝꯅ ꯇꯨꯝꯁꯤ ꯍꯥꯏꯅꯁꯨ ꯍꯥꯏꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯕ ꯃꯇꯨꯡ ꯃꯈꯣꯏ ꯀꯥ ꯑꯗꯨꯗ ꯃꯤ ꯈꯔ ꯌꯥꯝꯅ ꯄꯨꯜꯂꯒ ꯂꯩꯕ ꯑꯗꯨꯗ ꯃꯆꯦ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯕꯨꯠꯀꯤ ꯐꯤꯂꯝ ꯑꯃ ꯉꯁꯤ ꯗꯥꯎꯟꯂꯣꯗ ꯇꯧꯔꯛꯑꯦ, ꯌꯦꯡꯁꯤꯔꯥ ꯍꯥꯏꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯃꯈꯣꯏꯁꯨ ꯃꯤ ꯑꯅꯤ ꯑꯍꯨꯝ ꯂꯩꯔꯕꯅꯤꯅ ꯀꯤꯕ ꯑꯗꯨ ꯈꯔ ꯐꯔꯗ꯭ꯔꯥ ꯈꯟꯗꯨꯅ ꯕꯨꯠꯀꯤ ꯐꯤꯂꯝ ꯑꯗꯨ ꯌꯦꯡꯖꯔꯨꯏ꯫ ꯕꯨꯠꯀꯤ ꯐꯤꯂꯝ ꯑꯗꯨ ꯌꯦꯡꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗꯗꯤ ꯄꯨꯡ ꯑꯗꯨꯁꯨ ꯈꯔ ꯊꯦꯡꯖꯜꯂꯛꯏ꯫ ꯃꯈꯣꯏꯅ ꯊꯣꯡꯅꯥꯎ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯉꯁꯥꯏ ꯃꯤ ꯃꯩ ꯊꯥꯕꯒꯤ ꯃꯩꯇꯥꯜ ꯑꯗꯨ ꯉꯁꯪ ꯉꯥꯡꯅ ꯆꯥꯛꯇꯨꯅ ꯂꯩꯕꯗꯨ ꯎꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯃꯃꯥꯟꯅꯕꯤ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏ, ꯑꯥꯗꯒꯤ ꯃꯩꯇꯥꯜ ꯑꯁꯤ ꯅꯤꯡꯊꯝꯊꯥꯒ ꯑꯣꯏꯔꯦ, ꯌꯥꯏꯔꯕꯗꯤ ꯂꯨꯝꯅꯤ꯫ ꯑꯁꯨꯝꯅ ꯍꯦꯛ ꯍꯥꯏꯈꯤꯕꯒ ꯃꯈꯣꯏꯒꯤ ꯀꯥꯗꯨꯗ ꯂꯩꯔꯤꯕ ꯊꯣꯡ ꯑꯗꯨ ꯁꯠ ꯂꯥꯎꯅ ꯊꯤꯡꯖꯤꯟꯈꯤ꯫ ꯈꯪꯉꯗꯨꯅ ꯃꯌꯥꯝ ꯄꯨꯂꯞ ꯆꯞ ꯃꯥꯟꯅꯅ ꯑꯃꯨꯛꯇꯗ ꯆꯣꯡꯈꯠꯃꯤꯟꯅꯩ꯫ ꯂꯩꯊꯣꯛꯑꯒ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ, ꯅꯨꯡꯁꯤꯠꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯈꯟꯗꯣꯛꯏ꯫ ꯊꯣꯏꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯐꯔꯦꯁꯦ, ꯉꯁꯤꯒꯤꯗꯤ ꯀꯩꯁꯨ ꯌꯥꯝꯅ ꯈꯟꯖꯤꯜꯂꯔꯣꯏꯁꯦ, ꯃꯤꯁꯨ ꯁꯤꯔꯦ, ꯕꯨꯠꯀꯤ ꯐꯤꯂꯝꯁꯨ ꯑꯃꯨꯛ ꯌꯦꯡꯁꯜꯂꯦ, ꯑꯀꯤꯕꯒꯤ ꯑꯀꯤꯕ ꯉꯛꯇ, ꯊꯣꯡꯅꯥꯎ ꯑꯗꯨ ꯆꯦꯠꯅ ꯂꯣꯟꯁꯜꯂꯝꯃꯣ, ꯊꯣꯡꯁꯤꯁꯨ ꯂꯣꯟꯁꯜꯂꯒ ꯇꯨꯝꯅꯕ ꯇꯧꯔꯁꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯇꯨꯝꯕ ꯍꯧꯔꯛꯂꯦ꯫ ꯊꯣꯏ ꯑꯗꯨ ꯃꯕꯨꯛ ꯆꯥꯛꯏ ꯍꯥꯏꯗꯨꯅ ꯑꯍꯤꯡ ꯅꯣꯡꯖꯥꯏ ꯑꯗꯨꯗ ꯍꯧꯒꯠꯂꯒ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯊꯛꯀꯦ ꯍꯥꯏꯅ ꯇꯧꯔꯤꯉꯩ ꯆꯩꯔꯛ ꯑꯗꯨꯗ ꯅꯨꯄꯤ ꯑꯃ ꯀꯞꯄꯒꯤ ꯃꯈꯣꯟ ꯇꯥꯔꯛꯏ꯫ ꯃꯍꯥꯛꯅ ꯉꯥꯏꯍꯥꯛ ꯀꯅꯥꯅꯣ ꯀꯞꯄꯛꯏꯕꯁꯤꯕꯨ ꯍꯥꯏꯅ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯞꯂꯤꯕ ꯃꯈꯣꯜ ꯑꯗꯨ ꯑꯁꯨꯝ ꯍꯧꯒꯠꯂꯛꯏ꯫ ꯀꯞꯄꯤꯕꯔꯥ ꯅꯣꯛꯏꯕꯔꯥ ꯍꯥꯏꯕꯗꯨ ꯆꯞ ꯆꯥꯅ ꯈꯪꯗ꯭ꯔꯦ꯫ ꯁꯥꯡꯅ ꯆꯤꯡꯂꯒ ꯌꯥꯝꯅ ꯀꯟꯅ ꯀꯞꯄꯛꯄ ꯑꯗꯨꯗꯒꯤ ꯊꯣꯏ ꯑꯗꯨ ꯀꯤꯔꯗꯨꯅ ꯃꯍꯥꯛꯅ ꯊꯛꯂꯝꯃꯤꯕ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯗꯨ ꯊꯥꯗꯔꯝꯃꯒ ꯐꯃꯨꯡ ꯑꯗꯨꯗ ꯀꯥꯈꯠꯂꯛꯏ꯫ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯗ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯁꯨ ꯀꯞꯂꯛꯂꯤꯕ ꯃꯈꯣꯜ ꯑꯗꯨ ꯇꯥꯔꯝꯃꯤ꯫ ꯈꯨꯖꯤꯟ ꯁꯤꯛꯇꯨꯅ ꯍꯧꯗꯣꯛꯅꯔꯒ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯇꯨꯝꯗꯕꯤꯗ ꯐꯃꯨꯡ ꯑꯗꯨꯗ ꯀꯣꯏꯔꯛ ꯀꯣꯏꯅ ꯐꯝꯗꯨꯅ ꯃꯈꯣꯜ ꯑꯗꯨꯕꯨ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯃꯁꯦꯟ ꯃꯃꯤꯠꯁꯤꯡ ꯑꯗꯨ ꯃꯨꯟꯅ ꯌꯦꯡꯅꯔꯕ ꯃꯇꯨꯡꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯃꯃꯥꯟꯅꯕꯤ ꯑꯃꯅ,
ꯉꯁꯥꯏ ꯁꯤꯈ꯭ꯔꯕ ꯅꯨꯄꯤ ꯃꯤ ꯑꯗꯣ ꯅꯨꯄꯤꯅꯤ ꯍꯥꯏꯕꯅꯤ꯫ ꯃꯍꯥꯛ ꯀꯞꯄꯛꯏꯕ ꯖꯥꯠꯂ ꯍꯥꯏꯔꯛꯄꯗꯒꯤ ꯃꯈꯣꯏ ꯃꯁꯦꯜ ꯑꯗꯨ ꯑꯃ ꯃꯊꯪ ꯀꯞꯄ ꯍꯧꯔꯛꯏ꯫ ꯀꯤꯕ ꯍꯦꯟꯃꯜꯂꯗꯨꯅ ꯃꯥꯅ ꯅꯤꯡꯕ ꯂꯥꯏ ꯑꯗꯨ ꯈꯣꯏꯔꯝꯗꯨꯅ ꯀꯞꯅꯔꯛꯏ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯀꯞꯄ ꯑꯗꯨꯁꯨ ꯐꯈ꯭ꯔꯦ꯫ ꯃꯈꯣꯏꯁꯤꯡ ꯇꯨꯝꯕ ꯌꯥꯔꯝꯗꯦ꯫ ꯅꯣꯡ ꯉꯥꯟꯕ ꯌꯥꯝꯅ ꯋꯥꯅ ꯉꯥꯏꯖꯔꯝꯃꯤ꯫ ꯅꯣꯡ ꯉꯥꯜꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯑꯗꯨꯗ ꯂꯩꯕ ꯃꯆꯦ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯉꯔꯥꯡ ꯑꯍꯤꯡꯗ ꯃꯤ ꯀꯞꯄ ꯑꯗꯨ ꯅꯈꯣꯏ ꯇꯥꯕ꯭ꯔꯥ?" ꯍꯥꯏꯅ ꯍꯪꯂꯛꯏ꯫ ꯃꯈꯣꯏꯅꯁꯨ ꯈꯨꯝꯂꯝꯃꯤ, "ꯇꯥꯏꯌꯦ, ꯑꯗꯨꯕꯨ ꯀꯔꯤꯅꯣ ꯆꯤꯆꯦꯅ?" ꯍꯪꯖꯔꯝꯃꯤ꯫ ꯃꯆꯦ ꯑꯗꯨꯅ, "ꯈꯪꯗꯦ ꯑꯩꯁꯨ, ꯅꯈꯣꯏꯁꯨ ꯇꯥꯕ꯭ꯔꯣ? ꯑꯩꯗꯤ ꯏꯊꯟ ꯈꯛꯇ ꯇꯥꯕ꯭ꯔꯥ ꯍꯥꯏꯅ ꯀꯤꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯍꯣꯔꯦꯟꯗꯒꯤꯗꯤ ꯅꯈꯣꯏꯗꯣ ꯃꯤ ꯑꯅꯤ ꯑꯍꯨꯝ ꯇꯨꯝꯃꯤ, ꯑꯩꯗꯤ ꯏꯊꯟꯇ ꯇꯨꯝꯃꯤ ꯀꯤꯖꯕꯅ, ꯑꯗꯨꯅ ꯅꯈꯣꯏꯒꯤ ꯑꯅꯤ ꯑꯍꯨꯝ ꯇꯨꯝꯂꯤꯕ ꯃꯔꯛ ꯑꯗꯨꯗꯒꯤ ꯑꯃꯈꯛꯇꯪ ꯂꯥꯛꯑꯣ, ꯑꯩꯒ ꯇꯨꯝꯃꯤꯟꯅꯁꯦ." ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ꯫ ꯃꯈꯣꯏ ꯃꯁꯦꯟ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯑꯃꯅ ꯑꯃ ꯍꯥꯏ, ꯑꯀꯤꯕꯒꯤ ꯑꯀꯤꯕ ꯉꯥꯛꯇ꯫ ꯊꯣꯏꯅꯗꯤ ꯑꯁꯨꯝꯅ ꯍꯥꯏꯖꯩ, "ꯀꯤꯕꯒꯤ ꯋꯥꯔꯤ ꯑꯁꯦ ꯁꯥꯟꯅꯔꯒꯨꯝꯁꯤ꯫ ꯅꯨꯃꯤꯗꯥꯡ ꯑꯍꯤꯡꯗ ꯑꯊꯦꯡꯕꯗ ꯃꯊꯟ ꯈꯛꯇ ꯇꯣꯏꯂꯦꯠ ꯆꯠꯅꯕ ꯃꯇꯝꯗ ꯅꯈꯣꯏꯅ ꯂꯤꯈ꯭ꯔꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯍꯦꯟꯅ ꯀꯤ, ꯑꯗꯨꯅ ꯀꯤꯗꯕ ꯅꯣꯛꯄꯒꯤ ꯋꯥꯔꯤ ꯑꯣꯏꯅ ꯁꯥꯟꯅꯁꯤꯕ." ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯃꯆꯦ ꯑꯃꯅ ꯃꯔꯛ ꯊꯠꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯅꯈꯣꯏꯗꯤ ꯑꯃꯃꯝ ꯂꯤꯅꯔꯦ, ꯑꯩꯁꯨ ꯑꯃꯇꯪꯒ ꯂꯤꯒꯦ꯫ ꯑꯩꯒꯤ ꯋꯥꯔꯤꯁꯦ ꯇꯥꯗꯕ ꯌꯥꯔꯣꯏ, ꯑꯩꯒꯤ ꯋꯥꯔꯤꯁꯦ ꯇꯥꯔꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯂꯣꯏꯔꯁꯤ." ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ "ꯂꯤꯔꯣ" ꯍꯥꯏꯔꯗꯨꯅ ꯂꯤꯍꯜꯂꯝꯃꯤ꯫ ꯃꯆꯦ ꯑꯗꯨꯅ ꯑꯁꯨꯝꯅ ꯂꯤꯔꯛꯏ, "ꯑꯩꯈꯣꯏꯒꯤ ꯔꯦꯟꯠ ꯂꯩꯔꯤꯕ ꯑꯁꯤꯗꯒꯤ ꯈꯤꯇꯪ ꯆꯠꯂꯒ ꯍꯩꯅꯧ ꯄꯥꯟꯕꯤ ꯑꯃ ꯍꯧꯕꯁꯤ ꯅꯈꯣꯏꯁꯨ ꯈꯪꯕ ꯅꯠꯇꯔꯥ?" ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯗꯨꯅ "ꯈꯪꯏ" ꯍꯥꯏꯔꯛꯏ꯫ "ꯑꯁꯤꯒꯤ ꯍꯩꯅꯧ ꯄꯥꯟꯕꯤ ꯑꯁꯤꯒꯤ ꯃꯈꯣꯡꯗ ꯑꯍꯤꯡ ꯑꯊꯦꯡꯕꯗ ꯑꯉꯥꯡ ꯃꯐꯤ ꯌꯥꯎꯗꯕ ꯈꯔ ꯊꯣꯛꯑꯒ ꯁꯥꯟꯅꯩ ꯍꯥꯏꯕꯁꯤ ꯅꯈꯣꯏ ꯈꯪꯕ꯭ꯔꯥ?" ꯑꯁꯨꯝꯅ ꯍꯪꯂꯛꯏ꯫ ꯃꯈꯣꯏꯅ ꯈꯜꯂꯤ ꯃꯆꯦ ꯑꯁꯤꯅ ꯐꯥꯒꯤ ꯇꯧꯔꯛꯏꯕꯅꯤ ꯍꯥꯏꯗꯨꯅ, ꯑꯗꯨꯕꯨ ꯃꯆꯦ ꯑꯁꯤꯅ ꯐꯥꯒꯤ ꯇꯧꯕ ꯅꯠꯇꯦ꯫ "ꯑꯩꯅ ꯅꯍꯥꯟ ꯅꯣꯡꯃ ꯑꯦꯛꯖꯥꯝ ꯂꯩ ꯍꯥꯏꯗꯨꯅ ꯑꯍꯤꯡ ꯊꯦꯡꯅ ꯂꯥꯏꯔꯤꯛ ꯄꯥꯕ ꯃꯇꯝꯗ ꯊꯣꯡꯅꯥꯎ ꯑꯁꯤꯗ ꯑꯉꯥꯡ ꯈꯔ ꯂꯥꯡꯕꯒꯤ ꯃꯈꯣꯜ ꯇꯥꯏ ꯍꯥꯏꯗꯨꯅ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯍꯩꯅꯧ ꯃꯈꯣꯡ ꯑꯁꯤꯗ ꯃꯐꯤ ꯌꯥꯎꯗꯕ ꯑꯉꯥꯡ ꯈꯔ ꯁꯥꯟꯅꯕꯗꯣ ꯑꯩꯍꯥꯛꯅ ꯎꯏ꯫ ꯃꯇꯝ ꯑꯗꯨꯗꯒꯤ ꯑꯩꯅ ꯀꯤꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯅꯈꯣꯏ ꯀꯅꯥꯗꯁꯨ ꯍꯥꯏꯗꯣꯛꯇꯦ꯫ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝ ꯑꯁꯤꯗ ꯅꯈꯣꯏꯁꯨ ꯊꯦꯡꯅꯕ ꯌꯥꯎꯔꯒ ꯋꯥꯔꯤ ꯇꯝꯃꯛꯄꯔ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯈꯟꯗꯨꯅ ꯑꯗꯨꯝ ꯂꯩꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯈꯣꯏꯗꯤ ꯑꯁꯤꯁꯦ ꯀꯅꯥ ꯑꯃꯠꯇ ꯊꯦꯡꯅꯗꯕ ꯃꯥꯜꯂꯦ, ꯑꯃꯠꯇ ꯍꯥꯏꯅꯔꯛꯇꯦ." ꯍꯥꯏꯕꯗꯒꯤ ꯑꯃꯅꯁꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯑꯗꯨꯒꯤ ꯑꯉꯥꯡꯗꯣ ꯑꯩꯁꯨ ꯅꯍꯥꯟ ꯅꯣꯡꯃ ꯎꯈ꯭ꯔꯦ, ꯑꯗꯨꯕꯨ ꯑꯩꯗꯤ ꯑꯁ꯭ꯋꯥꯏꯗꯒꯤ ꯑꯉꯥꯡ ꯊꯣꯛꯂꯛꯏꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯨꯕꯅꯤ." ꯃꯆꯦ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯑꯍꯤꯡ ꯑꯗꯨꯗ ꯀꯔꯥꯏꯗꯒꯤ ꯑꯉꯥꯡ ꯊꯣꯛꯑꯒ ꯁꯥꯟꯅꯒꯗꯣꯔꯤꯕꯅꯣ? ꯃꯃꯥ ꯃꯄꯥꯗꯨꯅ ꯍꯦꯛꯇ ꯑꯉꯥꯡꯁꯤꯡ ꯑꯗꯨꯕꯨ ꯁꯥꯟꯅꯔꯨ ꯆꯠꯂꯨ ꯍꯥꯏꯅ ꯊꯥꯗꯣꯔꯛꯀꯗ꯭ꯔꯣ? ꯅꯪꯅ ꯍꯦꯟꯅ ꯉꯥꯎꯈ꯭ꯔꯦ." ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨ ꯇꯥꯕꯗ ꯊꯣꯏꯗꯤ ꯀꯤꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯤꯔꯝꯃꯤ꯫ ꯊꯣꯏ ꯑꯗꯨ ꯃꯃꯩ ꯊꯪꯗꯗꯤ ꯀꯞꯊꯣꯔꯛꯏ꯫ "ꯀꯤꯕꯒꯤ ꯋꯥꯔꯤꯁꯦ ꯌꯥꯔꯤꯃꯈꯩ ꯁꯥꯟꯅꯔꯔꯣꯏꯁꯤ, ꯅꯣꯛꯄꯒꯤ ꯑꯣꯏꯅ ꯁꯥꯟꯅꯔꯁꯤꯕ." ꯑꯁꯨꯝ ꯇꯧꯗꯅ ꯀꯤꯕꯒꯤ ꯋꯥꯔꯤ ꯀꯌా ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯅꯣꯛꯄꯒꯤ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯁꯥꯟꯅꯔꯒ ꯅꯨꯃꯤꯠꯇꯨꯃꯁꯨ ꯍꯧꯈꯤ꯫ ꯅꯣꯡ ꯉꯥꯜꯂꯕ ꯃꯇꯨꯡ ꯊꯣꯏꯅ ꯃꯈꯣꯏꯒꯤ ꯊꯣꯡꯖꯤꯜ ꯑꯗꯨꯗ ꯐꯣꯟ ꯆꯥꯔꯖ ꯇꯧꯅ ꯐꯦꯁꯕꯨꯛ ꯉꯥꯏꯍꯥꯛ ꯄꯥꯏꯗꯨꯅ ꯂꯩꯔꯤꯉꯩ ꯆꯩꯔꯛ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯃꯉꯣꯟꯗ ꯏꯜꯂꯛꯄꯗꯧꯅ ꯇꯧꯔꯛꯏ꯫ ꯃꯍꯥꯛꯅ "ꯀꯅꯥꯅꯣ? ꯃꯤ ꯑꯃ ꯂꯥꯛꯑꯒ ꯐꯥꯒꯤ ꯇꯧꯔꯤꯕ ꯖꯥꯠꯂꯥ?" ꯍꯥꯏꯅ ꯑꯣꯟꯊꯣꯛꯑꯒ ꯌꯦꯡꯕ ꯃꯇꯝꯗ ꯀꯅꯥꯁꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯊꯣꯏ ꯑꯗꯨ ꯈꯔꯗꯤ ꯀꯤꯖꯔꯝꯃꯤ, ꯑꯗꯨꯕꯨ ꯀꯥ ꯍꯦꯟꯅꯗꯤ ꯈꯟꯖꯜꯂꯨꯗ꯭ꯔꯦ꯫ ꯅꯣꯡꯃꯁꯨ ꯊꯣꯏꯅ ꯏꯔꯨꯖꯔꯒ ꯃꯍꯥꯛꯅ ꯁꯦꯠꯂꯝꯕ ꯐꯅꯦꯛ ꯑꯗꯨ ꯃꯈꯥꯗ ꯂꯩꯍꯧꯔꯦ ꯍꯥꯏꯅ ꯂꯧꯈꯠꯄ ꯑꯃꯨꯛ ꯆꯠꯄ ꯃꯇꯝꯗ ꯁ꯭ꯇꯦꯌꯔ ꯑꯗꯨꯗ ꯀꯨꯝꯒꯦ ꯍꯦꯛ ꯇꯧꯕꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯉꯣꯟꯗ ꯏꯜꯂꯛꯄꯗꯧꯅ ꯇꯧꯔꯛꯄꯗꯒꯤ ꯊꯣꯏ ꯑꯗꯨ ꯁ꯭ꯇꯦꯌꯔ ꯑꯗꯨꯗꯒꯤ ꯃꯈꯥ ꯌꯧꯅꯕ ꯑꯣꯟꯊꯔꯛꯑꯝꯃꯤ꯫ ꯃꯈꯥ ꯌꯧꯔꯕ ꯃꯇꯨꯡꯗꯗꯤ ꯃꯍꯥꯛ ꯒ꯭ꯌꯥꯟ ꯇꯥꯈꯤꯗ꯭ꯔꯦ꯫ ꯃꯍꯥꯛꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯇꯝꯗꯗꯤ ꯔꯤꯝꯁꯇ ꯂꯩꯔꯝꯃꯤ꯫ ꯍꯞꯇꯥ ꯑꯃ ꯑꯅꯤꯗꯤ ꯄꯣꯊꯥꯗꯕ ꯌꯥꯔꯣꯏ ꯍꯥꯏꯔꯛꯄꯗꯒꯤ ꯁ꯭ꯇꯦꯌꯔ ꯀꯥꯊꯣꯛ ꯀꯥꯁꯤꯟ ꯇꯧꯕ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯥꯏꯔꯗꯨꯅ ꯃꯈꯣꯏꯒꯤ ꯆꯆꯥꯈꯣꯏꯒꯤ ꯃꯈꯥ ꯊꯪꯕ ꯁꯔꯨꯛꯀꯤ ꯀꯥ ꯑꯃꯗ ꯂꯩꯕ ꯇꯥꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨ ꯆꯆꯥꯒ ꯃꯥꯒ ꯄꯨꯟꯅ ꯂꯩꯒꯗꯕꯅꯤ꯫ ꯊꯣꯏꯗꯣ ꯃꯇꯝ ꯈꯔꯗꯤ ꯆꯆꯥꯒ ꯃꯈꯥꯗ ꯇꯨꯝꯕ ꯇꯥꯔꯝꯃꯤ꯫ ꯆꯆꯥꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃꯒ ꯆꯆꯥꯒ ꯍꯥꯟꯅ ꯇꯨꯝꯃꯝꯕꯅꯤ, ꯑꯗꯨꯕꯨ ꯈꯣꯡꯗꯣ ꯌꯥꯗꯕꯒꯤ ꯂꯦꯡꯊꯣꯛ ꯂꯦꯡꯁꯤꯟ ꯌꯥꯔꯔꯣꯏ꯫ ꯆꯆꯥꯒꯤ ꯃꯆꯥꯅꯨꯄꯤꯗꯣ ꯆꯍꯤꯞ ꯈꯔ ꯊꯤ ꯍꯥꯏꯗꯨꯅ ꯃꯆꯦꯒ ꯇꯨꯝꯅꯕ ꯍꯥꯏꯈꯤ꯫ ꯃꯇꯝꯗꯨꯗ ꯊꯣꯏꯗꯣ ꯃꯃꯥꯡꯗ ꯊꯪꯂꯒ ꯇꯨꯝꯃꯤ꯫ ꯃꯍꯥꯛ ꯑꯗꯨ ꯐꯃꯨꯡ ꯑꯣꯟꯅꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯨꯝꯕ ꯌꯥꯔꯝꯗꯦ꯫
Ngaihak tumlaba matung mikap thoklaaga mamay adu leithoktuna yengba matamda yamnasu pikpa nataba yamnasu chawba nataba pungkak chawba nupimacha ama Firol angauba selaga masam adu mamangda thadaraga makut adusu chap tingna thadaraga magi manakta sumsum naksalami mahakna ahambadadi khallui chachagi macha nupi ase mahaksu phabung onaba asina tumba yadraduna mamagi manakta amuk tumba laiba male haina khalami adubu lakliba posak adudi mahaki manakta minmang maktada lepaga adumak leirami karisu hairakte toina chachagi machado oiraboi ningdana kauge haina tauba matamda lepliba nupimacha adugi thadariba sam adu sor sangna honbana maram oiraga mamangda thadariba sam adu mathaklomda khara paikhatlami tauriba mawong aduda thoi adu kiraduna kanna laurami chachana kaidaurage thoi kaidaurage nakhong amuk nara abrana hangla ami thoina khong naba nate chacha asida hujikta kanano ma lepam chachana kanabu lepino yenge he chacha haina yengba matamdadi kanasu leiramdre thoi adu nariba chairak aduda phagolaga kana chengani haibasu nati kivana kham thenglami thoina asumna khalami nong hek nganbaga mama koi kakhatuna ai yumda chalaga yumda oina pothajarage tauriba mawong sing asi maha naba fobo sangak oitare kibana helmalaktuna asumna khaladuna nong nganbaga thoina mama mapa kauraduna mayumda chalami matam kharagi matungdadi thoisu naba pharaduna mamana lai amtang khoiram thokisi ibemana hakse dasayamna pangdaba male haina kuthi yengduna lai khoram thoi kuthi yengliba nupa aduna asumna harai mahangna numituda dolandagi ontharakpada setkiba firon sing adu machet natabida pulap oina usul amatang sintoaga khoiram thokpiyu dasayamna pangde mathawai shiramdriba ase mahaki maraibak phabani asumna hairaki dasa pangdriba khupangda asiga thawai mangamdriba ase laina kanbibaga chap manare asum haraduna thoigi mama pana thoi adubu laitin khoiram thoktuna tuyep loiba phawba tangdi ren aduda thamlaga tuyep loiraba matungdagi di makhoisu mayumda lae makhata na ren aduda kari tawi kaidawi habadi makhoisu amata khangdre aroiba mikup aduda nushi sanana laiminariba mache machal amadi imung adugi kaka chacha sing aduda nushiba wahai wata hairamaduna kainaraga lakhi numit adudagi thoi adu makhata na kaiso tawidre nungaina adumag laiki ngasigi wari asi matang aswaida loisanjarage mathangi wari da amuk ngaibiramu haina mayamgi mafamda amuka hanna haijari wari asi loiba phawba tabibagi damakta mayam punamaku thagachari channel asibusu support tobiyu